Beauty competition amagi winner oiba haibasidi mayamna loina pammi adubu oiba ngamdabagi wani khara khak nattana ngasigi video sida India gi Urvashi Rautela na Amukta nattana anirk Miss Universe India gi winner oikhiba amadi social media kayada troll tawbagi matangda yengminasi Urvashi February gi tang 15 1994 da Haridwar da pokhi Laisabi Parakpa matam aduda mahakna Miss Teen India, Miss Asia Supermodel 2011, Miss Tourism Queen 2011 na jingba kayagi winner oiba ngamkhre. Mahakna 2012 ta India represent tawnaba sinba competition Miss Universe India thoklammi. Winner amasu oikhi. Winner oirabanina Miss Universe India 2012 mahakna India bu represent tawgadawribani. Adubu laibak thibani Miss Universe thokpa yakhide maramdi mahak Miss Universe thokpagi chahi suramde matam aduda Miss Universe thokke hairabadi chahi 19 sudrabadi yaramde organizer singna mahakki mahutta silpa sing oina thokhanki chahi ahum lairaba tungda 2015 da Urvashi Rautela na amuk Miss Universe India thoklammi Matam adudadi Miss Universe India haibagi mahutta Miss Diva Universe haina kaunarami. Miss Diva Universe 2015 Urvashi Rautela na oikhi. Official oina Miss Universe ta India bu represent tawduna 2015 da Urvashi Rautela na thokhi. Adubu top 15 di changba ngamkhide. Beauty pageant gi history da Miss Universe India gi winner anirk oiba haibadu mahakna oikhi adubu international gi thakta India bu represent tawkhibadi 2015 khaktani Urvashina Bollywood ta laktuna film kaya ama kumkhre khara amana hit oikhi adubu khara amana flop oikhi magi flop amadi controversy kaya bu social media da mahakna attention kaya ohenkhi Report khargi matungina mahaki network asi 300 tagina 700 crore fauni hairi. Acting tauba, performance utpa, brand collaboration, modeling and photoshoot, real estate na jingba kayadagi mahaki income source lagi. Mahakna kumba film khara hairabada 2013 gi Sing Sap the Great, 2016 da Sanabare Great Grand Masti, 2017 da Kabil. International amadi national gi thakta pangthokpa beauty contest kaya dasu mahak just oikhre 2021 da Israel da pangthokpa Miss Universe ta mahak na grand finale gi just oiduna Miss Universe ki history da khwaidagi naha oiba youngest just ama oiba ngamkhre She's a Bollywood star and model with tens of millions of Instagram followers, Urvashi Rautela. Telugu film Daku Maharaj asidasu Urvashina supporting role oina kummi 2025 ki January February matam asidasu amuk controversy khara thokhi Urvashi Daku Maharaj film dagi lauthokpi haiduna magi fans kaya di saukhi memes kaya su tholakhi superstar Bala Krishna na kumba Telugu action film Daku Maharaj January ki tang 12 2025 ta release tawkhi Film asida Urvashina sub inspector amagi saktam lauri loina na film asigi aphawpo isai ama oiriba Davidi DVD dasu mahakna act tawkhi Film asi Netflix ta hadorakpa matamda hana yaramba poster da Urvashigi photo adu kaktalakhi haibidi film asigi cover photo da Urvashigi photo yarakhide photo amakhak poster da yaraktabadagi chauna controversy kaya thokhi rumor oina film dagi Urvashigi scene kaya kaktatkre hainarakhi Netflix na sengtorakpadadi Urvashigi sin amata kakhidi mahaki sin movie aduda loina yauri hairakhi mioi kharanadi masina controversy lehelaga marketing trick ni so haidi mayam asi oirabasu Daku Maharaj film da Urvashigi role loina yauri interview amada Saif Ali Khan da sathakhiba attack adugi matangda comment piraknaba hangki Urvashina pakhum oina 100 crore gi mahaki film Daku Maharaj ki matangda oina pakhum pirakhi hangbana ama Kumakpana ama asokpagi kamen piu hairaga magi mamana mangonda pirakpa gift mini was kudob gift pirakle khumduna unfortunate hayuna pakhum pirakhi जी अभी हाँ अभी मैंने अभी पढ़ा कि अभी वो फाइनली ठीक हो गए हैं बट इट इज़ वेरी अनफॉर्चुनेट कितना ज़्यादा देखभाल करना पड़ता है अभी आप खुद ही सोचिए डाकू महाराज की 100 करोड़ की डाकू महाराज की 100 करोड़ 105 करोड़ की सक्सेस के बाद माय मदर इन्होंने मुझे गिफ्ट की
diamond studded Rolex and my father ने मुझे ये मेरे हाथ में पहनी हुई छोटी सी mini watch Maram asina magi video asi social media da viral oyaktuna troll toba kaya haunaraki. Miyoi kaya na matau tamduna chap manaba video kya semki. finally ठीक हो गए हैं but it is very unfortunate कितना ज़्यादा देखभाल करना पड़ता है अभी आप खुद ही सोचिए डाकू Atopa viral oikhaba 100% natural oibagi clip amachu yeminasi. billion% time all natural. This is how I was born, and I'm Masi bum nama oirabasu Urvashi na magi thokpa punsi mahing amada mahaki tawbam thokpa thabak kaya tawduna chawra project kaya tawduna lairi. Urvashi na 24 karat gold gi dress Manipuri poloi shetki. Maming lairaba fashion designer Robert Naurem ga loinana Global Fashion Festival 2024 da New Delhi da September 11 dagina 15 September fawa pangthokhiba aduda Urvashi na showstopper oiduna saruk yakhi.